ꯋꯥꯎ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯑꯩ ꯍꯟꯗꯛ ꯃꯔꯛ ꯀꯪꯊꯔꯕꯅꯤ ꯅꯠꯇ꯭ꯔ ꯁꯔꯃ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯆꯥꯛ ꯆꯥꯗꯦꯕꯀꯣ ꯕꯥꯔꯣꯗ ꯑꯗꯨꯗꯨꯒꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯣꯔꯅꯤꯡ ꯁꯤꯗ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯌꯨꯝꯗꯩ ꯅꯨꯄꯥ ꯑꯃꯤ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯕꯥꯔꯣꯒꯤꯅ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯄꯨꯔꯛꯑꯦ ꯆꯥꯛ ꯊꯣꯡꯉꯕꯣ ꯅꯪ ꯃꯁꯛꯁꯦ ꯊꯤꯕꯅꯕ ꯑꯩ ꯏꯀꯥꯏꯖꯕꯅ ꯑꯩꯗꯤ ꯃꯁꯛ ꯎꯠꯄꯒ ꯃꯤꯉꯣꯟꯗ ꯆꯥꯛ ꯊꯣꯡꯉꯕꯣ ꯁꯔꯃ ꯆꯅꯝ ꯎꯕꯗ ꯀꯜꯂꯛꯑꯦ ꯃꯌꯥꯡ ꯀꯪꯕꯅ ꯂꯣꯏꯔꯦ ꯍꯟꯗꯛ ꯅꯣꯡꯃ ꯅꯤꯅꯤꯁꯦ ꯁꯤꯒ ꯁꯨꯕ ꯂꯥꯛꯄꯗꯒꯤ ꯍꯥꯏꯗꯤ ꯑꯩꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗꯣ ꯇꯤꯐꯤꯟ ꯄꯣꯔꯛꯇ꯭ꯔꯦꯕ ꯈꯪꯉꯕ ꯑꯩꯗꯤ ꯊꯣꯛ ꯐꯪꯗꯕꯅꯤꯅ ꯍꯣꯏ ꯅꯪꯁꯨ ꯄꯦꯅꯥ ꯀꯥꯟꯗꯤꯗꯒ ꯐꯤ ꯌꯣꯟꯕ ꯗꯨꯀꯥꯟꯗꯒ ꯑꯗꯨꯝ ꯌꯥꯎꯗꯅ ꯊꯥꯗ ꯈꯤꯇꯪ ꯐꯪꯉꯁꯨ ꯀꯥꯟꯅꯩꯗꯅ ꯑꯗꯨꯝ ꯐꯝ ꯂꯩꯗꯣꯏ ꯁꯔꯨꯛ ꯀꯩꯗꯧꯗꯣꯔꯤ ꯏꯋꯥꯒꯤ ꯇꯣꯂꯣꯞꯇ ꯉꯥꯏ ꯂꯩ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯩꯇꯕꯒꯤ ꯍꯥꯏꯗꯤ ꯑꯩ ꯃꯊꯛꯇ ꯂꯣꯏꯅ ꯇꯥꯕꯒꯤ ꯊꯣꯛꯄ ꯐꯪꯕꯩ ꯋꯥꯅꯦꯕ ꯑꯩꯈꯣꯏ ꯅꯨꯄꯥ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯗꯨꯝ ꯊꯣꯛꯑꯦ ꯌꯥꯗꯦ ꯃꯥ ꯌꯨꯝꯗ ꯂꯩꯕꯩ ꯇꯧꯔꯤꯅꯤ ꯃꯥꯁꯨ ꯉꯁꯤ ꯅꯣꯏ ꯅꯨꯄꯥꯅ ꯃꯄꯥꯟꯗ ꯂꯩꯕ ꯁꯨꯃꯥꯏꯅ ꯂꯩꯔꯝꯃꯒꯗꯤ ꯅꯪꯒꯤ ꯃꯊꯛꯇ ꯂꯣꯏ ꯇꯥꯒꯗꯣꯏꯅꯦ ꯍꯣꯏ ꯒꯋꯥꯗ ꯑꯩꯈꯣꯏ ꯏꯅꯝꯃ ꯇꯥꯆꯧ ꯂꯩ ꯈꯪꯕ꯭ꯔꯥ ꯁꯔꯃ ꯂꯥꯛꯑꯣ ꯍꯥꯏꯕꯣ ꯁꯦꯂꯔꯤ 15,000 ꯀꯨꯟꯗꯒꯤ ꯍꯧꯏ ꯍꯥꯏꯕꯣ ꯑꯩꯗꯤ ꯁꯨꯕ ꯆꯠꯅꯤꯡꯕꯅ ꯑꯉꯥꯡ ꯄꯨꯔ ꯆꯠꯅꯤꯡꯉꯤ ꯂꯥꯏꯛꯁꯨ ꯈꯔ ꯈꯔ ꯅꯝꯖꯟꯕꯤꯔꯝꯃꯨꯗꯅ ꯑꯩꯕꯨ ꯀꯔꯤ ꯀꯣꯟꯇꯦꯟ ꯊꯥꯒꯠꯁꯤꯒꯦ ꯈꯪꯗꯦꯕ ꯁꯔꯃ ꯃꯁꯛꯁꯦ ꯌꯥꯝ ꯊꯤꯖꯤꯜꯂꯦꯕ ꯏꯀꯥꯏꯖꯕꯅ ꯊꯣꯛꯄꯒ ꯃꯣꯕꯥꯏꯜꯗꯒ ꯒꯋꯥ ꯄꯜꯂꯛꯀꯅꯨ ꯆꯠꯅꯤꯡꯉꯦ ꯕꯕꯥꯅ ꯍꯥꯏꯕ ꯅꯪꯅ ꯈꯣꯔꯁ ꯀꯩꯅꯣ ꯇꯧꯒꯟꯕꯅꯦ ꯒꯋꯥꯗꯒ ꯆꯠꯂꯗꯤ ꯅꯪ ꯄꯩꯁꯥ ꯌꯥꯝ ꯇꯨꯡꯅꯤꯍꯦꯛꯒ ꯍꯥꯏꯕꯅꯦ ꯈꯣꯏꯄꯥꯅ ꯔꯨꯝ ꯚꯔꯥꯁꯨ 3,000 ꯂꯤꯁꯤꯡ 4 ꯀꯥꯔꯦꯟ ꯕꯤꯜꯒ ꯏꯁꯤꯡ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯈ꯭ꯔꯦ ꯑꯗꯨ 4,000 ꯌꯥꯏ ꯍꯥꯏꯕꯩꯅꯦ ꯑꯩꯈꯣꯏ ꯏꯅꯝꯃꯗꯅꯦ ꯏꯅꯝꯃꯒ ꯇꯥꯆꯧꯒ ꯂꯩꯌꯦꯕ ꯈꯪꯗꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯌꯥꯔꯣꯏ ꯑꯅꯛꯄꯗ ꯑꯗꯨꯝ ꯁꯨ ꯍꯥꯏꯅ ꯍꯥꯏꯅꯤ ꯁꯤꯗ ꯗꯨꯀꯥꯟ ꯑꯃ ꯂꯩꯌꯦꯕꯀꯣ ꯁꯤꯗꯒꯤ ꯐꯝꯕ ꯑꯩꯅ ꯂꯩꯔꯤꯁꯤꯒꯩ ꯈꯤꯇꯪ ꯍꯦꯟꯅ ꯄꯩꯁꯥ ꯄꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯁꯨ ꯑꯩꯅ ꯁꯤ ꯁꯨꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯁꯤꯟꯅꯔꯕꯅꯤꯅ ꯑꯐꯪꯕ ꯊꯕꯛ ꯇꯧꯔꯝꯕꯗꯣ ꯐꯖꯩ ꯔꯥꯁꯤ ꯌꯥꯎꯏ ꯑꯩꯅ ꯊꯤꯔꯦ ꯅꯪꯗꯤ ꯉꯧꯏ ꯐꯖꯩꯗꯨꯗꯤ ꯂꯥꯏꯛꯁꯦ ꯅꯝꯕꯁꯤꯗ ꯎꯗꯦ ꯑꯩꯉꯣꯟꯗ ꯅꯦꯠꯋꯥꯛ ꯂꯩꯇꯕꯩꯔ ꯈꯪꯗꯦ ꯆꯥꯛ ꯊꯣꯡꯉꯕꯣ ꯁꯔꯃ ꯅꯪ ꯑꯩ ꯂꯤꯡꯁꯦ ꯑꯦꯐꯕꯤꯗ ꯁꯤꯌꯔ ꯇꯧꯒꯦꯀꯣ ꯑꯝꯇ ꯂꯩꯔꯝꯃꯨꯀꯣ ꯁꯦꯀꯦꯟ ꯑꯝꯇ ꯅꯣꯡꯉꯥꯜꯂꯛꯄꯒꯅꯦ ꯉꯧꯔꯁꯨ ꯔꯥꯁꯤ ꯌꯥꯎꯏ ꯑꯗꯨꯅꯦ ꯅꯪꯗꯤ ꯉꯧꯔꯁꯨ ꯔꯥꯁꯤ ꯌꯥꯎꯏ ꯐꯖꯩꯗꯅ ꯍꯧꯗꯣꯡꯒ ꯂꯥꯛꯏꯉꯣ ꯍꯧꯖꯤꯛ ꯀꯥꯟꯁꯤꯗ ꯁꯤꯗ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯈꯪꯕ꯭ꯔꯥ ꯏꯊꯟꯇ ꯑꯣꯏꯔꯁꯨ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯥ ꯃꯈꯥꯗ ꯃꯤ ꯕꯖꯥꯔ ꯇꯧꯕ ꯄꯣꯠ ꯌꯣꯟꯕꯁꯤꯡꯅ ꯂꯣꯏꯅ ꯎꯏꯌꯦꯕ ꯑꯗ ꯒꯥꯔꯤ ꯊꯧꯔ ꯀꯅꯥ ꯂꯥꯛꯄꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯂꯣꯏꯅ ꯎꯏꯌꯦꯕ ꯈꯪꯉꯕ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯔꯥꯁꯤ ꯌꯥꯎꯗꯦ ꯍꯥꯏꯕꯅꯤ ꯏꯁ ꯐꯖꯩ ꯐꯖꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯅꯨꯄꯥꯅ ꯄꯥꯝꯅ ꯂꯧꯔꯤꯗꯣ ꯑꯐꯥꯎꯕꯤ ꯁꯤꯗ ꯍꯧꯗꯣꯡ ꯂꯥꯛꯏꯗꯣ ꯐꯠꯇ꯭ꯔꯣ ꯆꯁꯃꯥ ꯎꯞꯄꯤꯗꯣ ꯑꯁꯦꯡꯕ ꯎꯞꯍꯜꯂꯁꯤꯔꯣ ꯁꯔꯃ ꯅꯪꯁꯨ ꯈꯔ ꯁꯤꯌꯔ ꯇꯧꯕꯤꯌꯨꯗꯅ ꯍꯣꯏ ꯃꯤ ꯆꯪꯉꯛꯑꯁꯨ ꯆꯪꯉꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯊꯥꯎꯑꯣꯅ ꯂꯥꯏꯛꯁꯦ ꯇꯣꯛ ꯇꯣꯛ ꯇꯧꯕ ꯇꯥꯕ꯭ꯔꯥ ꯉꯔꯥꯡꯗꯤ ꯐꯣꯟ ꯂꯥꯛꯁꯟꯗꯅꯅꯦ ꯃꯤꯅꯤꯠ 35 ꯃꯨꯛ ꯊꯥꯔꯝꯃꯒ ꯑꯗꯨꯝ ꯇꯣꯛꯑꯦ ꯑꯩ ꯍꯟꯗꯛ ꯆꯥꯛ ꯆꯥ ꯌꯥꯗꯦ ꯀꯩꯒꯤꯅꯣꯅꯦ ꯅꯣꯏ ꯅꯨꯄꯥꯁꯨ ꯌꯨꯝꯗ ꯂꯩꯇ꯭ꯔꯣ ꯊꯣꯏꯕꯤ ꯂꯩꯔ ꯄꯥꯏꯔꯤ ꯖꯥꯠꯂ ꯋꯥꯔꯤ ꯁꯥꯟꯅꯁꯦ
ꯂꯩꯇꯦ ꯅꯪ ꯌꯥꯝ ꯈꯪꯖꯟꯒꯅꯨ ꯋꯥꯈꯜ ꯃꯀꯣꯛ ꯆꯥꯛꯄ ꯃꯥꯟꯅꯕꯩꯔ ꯀꯩꯅꯣ ꯍꯣꯏ ꯑꯩꯈꯣꯏ ꯕꯥꯅꯤꯁꯦ ꯑꯃꯅ ꯑꯃꯅ ꯐꯤꯜꯗꯤꯡꯁꯦ ꯈꯪꯅꯩ ꯅꯠꯇ꯭ꯔꯥ ꯁꯔꯃ ꯑꯩꯈꯣꯏ ꯇ ꯉꯥꯏꯔꯦ ꯋꯥꯏꯇꯤꯗ ꯐꯪꯅꯕꯗ ꯂꯥꯁꯇꯤꯡ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯕꯤꯅ ꯀꯔꯝꯕ ꯋꯥꯈꯜꯗ ꯇꯥꯎꯏꯖꯥꯠꯅꯣ ꯅꯪꯕꯣ ꯑꯩꯉꯣꯟꯗ ꯈꯔ ꯁꯤꯌꯔ ꯇꯧꯔꯗꯅ ꯍꯣꯏ ꯑꯩ ꯃꯌꯥꯁꯦ ꯂꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯀꯣ ꯃꯌꯥꯁꯦ ꯏꯆꯥꯎ ꯆꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕ ꯔꯤꯌꯦꯜꯗꯗꯤ ꯃꯌꯥꯁꯦ ꯆꯧꯗꯕꯅꯦꯕ ꯐꯣꯇꯣꯗꯅ ꯆꯧꯕ ꯚꯤꯗꯤꯑꯣꯗꯅ ꯆꯧꯕ ꯍꯥꯏꯅ ꯇꯧꯕ ꯋꯥꯅꯤ ꯁꯔꯃ ꯅꯪꯗꯤ ꯂꯥꯏꯚ ꯊꯥꯗ꯭ꯔꯣ ꯈꯪꯗꯦ 18 ꯐ꯭ꯂꯦꯁꯕꯦꯛꯇ ꯍꯟꯕꯩ ꯋꯥꯅꯤ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕ ꯄꯣꯔꯛꯑꯦ ꯍꯥꯎꯒꯗ꯭ꯔ ꯍꯥꯎꯔꯣꯏꯗ꯭ꯔ ꯈꯪꯗꯦ ꯀꯔꯝ ꯀꯥꯟ ꯊꯥꯔꯛꯀꯅꯤ Saniram Gamer, hello, hello. Thank you for coming in my live stream. Thank you. Salma Grammar, आप मणिपुरी हो क्या? ꯁꯨꯝ ꯋꯥꯈꯜꯁꯦ ꯏꯇꯥꯎ ꯇꯥꯎꯏ ꯑꯗꯨꯗꯤ ꯅꯣꯏ ꯍꯦꯔꯣ ꯂꯩꯇꯕꯩ ꯅꯣꯏ ꯍꯦꯔꯣ ꯂꯩꯔꯗꯤ ꯅꯣꯏ ꯍꯦꯔꯣꯅ ꯂꯣꯏꯅ ꯄꯨꯏꯗꯅ ꯑꯩ ꯅꯣꯏ ꯍꯦꯔꯣ ꯂꯩꯇꯕꯅꯤ ꯅꯪ ꯃꯊꯟꯇ ꯇꯥꯔꯦꯗꯅ ꯑꯗꯨꯅ ꯋꯥꯈꯜꯗꯣ ꯏꯇꯥꯎ ꯇꯥꯎꯕꯩ ꯋꯥꯅꯤ No. Oh, so कहाँ से हो आप? सनाराम ग्रामर हाँ हाँ ꯑꯩꯉꯣꯟꯗ ꯑꯦꯀꯥꯎꯟ ꯑꯃ ꯆꯪꯉꯛꯏꯅ ꯁꯔꯃ ꯅꯪ ꯈꯪꯕ꯭ꯔꯥ Salma Grammar, where are you from? ꯑꯩ ꯂꯩꯁꯥꯕꯤ ꯀꯨꯏꯅ ꯑꯣꯏ ꯐꯪꯒꯗꯧꯕꯁꯦ ꯏ ꯌꯥꯝ ꯀꯥꯔꯦꯅ ꯈꯜꯂ ꯍꯣꯏ ꯅꯤꯡꯉꯝꯃꯛꯇꯕꯅꯤ ꯄꯦꯜꯂꯛꯇꯕꯅꯤꯀꯣ ꯑꯩꯈꯣꯏꯗꯤ ꯂꯩꯁꯥꯔꯤꯉꯩꯗ ꯄꯦꯟꯉꯩꯒꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯧ ꯑꯣꯏꯔꯁꯨ ꯀꯥꯏꯗ꯭ꯔꯦ ꯃꯧ ꯑꯣꯏꯔꯒꯅ ꯑꯩꯅ ꯖꯦꯜꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯂꯩꯁꯥꯔꯤꯉꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦ ꯑꯩꯈꯣꯏ मेघालय से हो आपका भी एवी मतलब सॉरी आपका भी यूट्यूब अकाउंट है क्या सलमा गेमर सलमान नꯪ ꯃꯔꯣꯟ ꯃꯦꯁꯦꯖ ꯂꯣꯟꯕ ꯀꯥꯎꯁꯜꯂꯦ ꯉꯝꯃꯛꯇ꯭ꯔꯦꯅꯦ ꯅꯪꯉꯣꯟꯗ ꯅꯪꯗꯉꯩ ꯐꯅ ꯂꯧꯕꯤꯔꯦ ꯅꯪ ꯃꯁꯛ ꯐꯖꯕꯩꯅꯤꯗꯅ ꯃꯤꯅ ꯃꯨꯟꯈꯤꯕꯩ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯅꯣꯏ ꯅꯨꯄꯥꯅꯗꯤ ꯍꯦꯜꯂꯤ ꯔꯥꯁꯤ ꯂꯩꯕ ꯅꯪꯉꯣꯟꯗꯩ ꯆꯪꯉꯣ ꯅꯪꯅ ꯉꯧꯔ ꯐꯖꯕꯀꯣ ꯍꯣꯏ ꯑꯩꯒꯤꯅꯦ ꯋꯥꯏꯇꯤꯁꯦ ꯗꯕ꯭ꯂꯤꯎ ꯇꯤ ꯋꯥꯁ ꯇꯥꯏꯝꯁꯦ ꯂꯣꯏꯅ ꯀꯛꯈ꯭ꯔꯅꯤ ꯅꯠꯇ꯭ꯔꯥ ꯆꯍꯤ ꯐꯥꯔꯕꯅꯤꯅ ꯑꯩꯕꯨ ꯈꯌꯥꯜ ꯇꯧꯗꯦꯕꯣ ꯑꯣ ꯊꯤꯔꯛꯀꯅꯤ ꯁꯛ ꯊꯤꯔꯛꯀꯅꯨꯍꯦ ꯐꯖꯩ ꯍꯣꯏ ꯁꯔꯃꯥ ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯆꯥꯕ ꯄꯦꯜꯍꯧꯗꯦ ꯅꯣꯡꯃ ꯑꯝꯇꯒ ꯆꯥꯁꯤꯅ ꯅꯪꯒꯤ ꯁꯤꯡꯖꯨꯗꯣ ꯌꯥꯝ ꯍꯥꯎꯋꯤꯕꯣ ꯆꯥꯔꯒ ꯄꯦꯟꯖꯗ꯭ꯔꯦ ꯂꯥꯏꯕꯣꯛꯒꯤ ꯀꯨꯏꯔꯦ ꯚꯤꯗꯤꯑꯣ ꯃꯥ ꯆꯤꯆꯦ ꯑꯩ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄꯗ ꯑꯩ ꯁꯪꯗꯗꯅ ꯈꯪꯉꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯒ ꯂꯩꯔꯒ ꯇꯝꯍꯜꯂꯅꯦꯕꯀꯣ ꯑꯗꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯈꯔ ꯅꯝꯕ ꯍꯧꯔꯒ ꯇꯧꯔꯤꯅꯦ ꯆꯦ ꯅꯪꯗꯤ ꯚꯤꯗꯤꯑꯣꯒ ꯑꯞꯂꯣꯗ ꯇꯧꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯦ ꯅꯪ ꯀꯨꯏꯔꯦꯕꯣ ꯎꯗꯕ ꯅꯨꯡꯁꯤꯕꯣ ꯅꯪ ꯑꯩꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄꯁꯦ ꯁꯤꯁꯇꯔ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯏꯗ ꯀꯩꯒꯤ ꯆꯥꯛꯏꯅꯣ ꯁꯔꯃ ꯁꯪꯗ꯭ꯔꯦ ꯕꯣꯕꯤ ꯆꯦꯁꯨ ꯁꯪꯗ꯭ꯔꯕꯣ ꯚꯤꯗꯤꯑꯣ ꯍꯥꯞꯄꯒ ꯁꯔꯃ ꯅꯨꯄꯥ ꯀꯣꯏꯕ ꯄꯦꯜꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯄꯦꯜꯂꯛꯑꯦ
ꯀꯣꯏꯕꯅ ꯑꯃꯒ ꯊꯨꯡꯅꯕꯅ ꯑꯃꯒ ꯍꯥꯏꯗꯣ ꯇꯥꯍꯧꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯤ सलाराम गेमर यस मैं गेमर है ये मेरा एक कमेंट कीजिए मेरे वीडियो पर तो मैं आपका सब रिटर्न करेगा आपको सलमान सिस्टर सासी ये नुसिबी अब कदाई तौसिगे हदम मुते चागा पेंसे बबी नुंगाइरिबो नुंगाइते ꯑꯩꯒꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯅꯠꯇꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯩꯗꯧꯔꯒꯦꯅꯦ ꯆꯤꯆꯦ ꯍꯣꯏ ꯍꯣꯏ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦ ꯆꯤꯆꯦ ꯅꯅꯥꯎꯅ ꯁꯤꯔꯛꯇꯔꯣ ꯉꯝꯅꯔꯒꯗꯤ ꯑꯋꯥ ꯃꯇꯦꯡ ꯄꯥꯡꯅꯅꯤ ꯀꯩꯅꯣ ꯁꯃꯥꯖ ꯆꯠꯇꯨ ꯃꯤ ꯄꯥꯟꯕꯅ ꯑꯃ ꯐꯪꯕꯅ ꯑꯃ ꯑꯁ ꯑꯩꯈꯣꯏꯗꯤ ꯀꯇꯔꯗꯒꯤ ꯗꯥꯏꯔꯦꯛ ꯊꯕꯛꯀ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛ ꯂꯥꯛꯏꯅꯤ ꯏꯕꯦꯝꯃ ꯑꯩ ꯂꯧꯕꯒꯤꯗꯃꯛꯇ ꯑꯗꯩ ꯐꯣꯟ ꯑꯃꯨꯛ ꯗꯨꯕꯩ ꯆꯠꯇꯣꯏꯅꯤ ꯑꯩꯁꯦ ꯃꯤꯅ ꯂꯧꯈ꯭ꯔꯅꯤ ꯍꯥꯏꯅ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯅꯣꯡꯗꯣ ꯀꯩꯅꯣꯅꯦ ꯆꯦ ꯕꯤꯖꯌꯥꯅ ꯌꯦꯡꯉꯨꯅꯦ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯅꯣꯡꯗꯨꯒ ꯇꯧꯔꯝꯕ꯭ꯔꯥ ꯒꯨꯡ 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 ꯈꯣꯡꯉ ꯂꯩ ꯀꯤꯕ ꯑꯃ ꯌꯥꯎꯋꯦ ꯑꯩꯗꯤ ꯄꯨꯡ ꯕꯥꯔꯣꯒ ꯇꯥꯔꯗꯤ ꯆꯥꯛ ꯆꯥꯅꯤ ꯃꯇꯝꯗ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯅꯦ ꯍꯣꯏ ꯑꯁꯤꯒꯤꯗꯃꯛꯇ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯁꯤꯔꯥ ꯀꯩꯅꯣ ꯀꯣꯟꯇꯦꯟ ꯑꯃ ꯚꯤꯗꯤꯑꯣꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯩꯕꯗꯣ ꯀꯩꯅꯣ ꯇꯧꯔꯤꯕ ꯏꯗꯤꯠ ꯇꯧꯕꯗꯣ ꯁꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯪꯗꯕ ꯃꯥꯅꯦ ꯑꯗꯨꯝ ꯇꯧꯈꯤꯗ꯭ꯔꯕꯅꯤꯅꯅꯦ ꯕꯣꯔꯤꯡ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯧꯈ꯭ꯔꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯀꯗꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯗꯣ ꯂꯞ ꯏꯁꯇꯣꯔꯤꯗꯣ ꯇꯥꯅꯤꯡꯉꯦ ꯁꯣꯏꯗꯅ ꯇꯥꯍꯜꯂꯛꯀꯦ ꯅꯣꯡꯃ ꯗꯨꯀꯥꯟꯗ ꯐꯅꯦꯛ ꯁꯦꯠꯂ ꯂꯥꯛꯑꯒꯦ ꯑꯗꯩ ꯚꯤꯗꯤꯑꯣꯗꯨꯒ ꯋꯥꯔꯤ ꯂꯤꯊꯔꯛꯑꯒꯦ ꯑꯩꯈꯣꯏ ꯃꯄꯨꯁꯦ ꯅꯣꯡꯃ ꯄ꯭ꯔꯦꯡ ꯇꯧꯁꯟꯁꯤꯔ ꯀꯩꯅꯣ ꯁꯤꯒ ꯑꯗꯨꯝ ꯐꯝꯅ ꯂꯩꯔꯁꯨ ꯋꯥꯏ ꯑꯣꯏ ꯃꯤꯠꯆꯨ ꯀꯔꯤ ꯑꯐꯕ ꯂꯥꯛꯇꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯎꯅꯁꯤ ꯁꯤꯂꯣꯅꯦ ꯄ꯭ꯔꯣꯒꯥꯝꯗ ꯎꯅꯔꯁꯤꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯇꯧꯔꯤꯗꯣ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯁꯔꯃ ꯉꯔꯥꯡꯗꯤ ꯆꯦ ꯐꯕꯤꯒ ꯆꯪꯉꯝꯃꯤ ꯑꯧꯄꯝꯗ ꯉꯥꯡꯗꯦꯕꯣ ꯃꯤꯠ ꯆꯣꯡꯉꯤꯗꯣ ꯑꯦꯛꯁ ꯎꯅꯗꯣꯏꯅꯤ ꯅꯨꯡꯁꯤꯕꯤ ꯅꯪꯁꯤꯅ ꯄꯪꯕꯅ ꯍꯣꯏ ꯑꯦꯛꯁ ꯍꯥꯏꯔꯒ ꯉꯁꯥꯏ ꯑꯩ ꯑꯦꯛꯁ ꯑꯃ ꯄꯥꯎ ꯈꯨꯟꯗꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯐꯥꯔꯁ ꯂꯞꯇꯣ ꯗꯨꯀꯥꯟ ꯑꯝꯗ ꯐꯝꯅ ꯂꯩꯔꯝꯕꯩ ꯋꯥꯅꯤꯅꯦ ꯅꯪꯕꯣ ꯃꯥꯅꯗꯤ ꯑꯩꯁꯦ ꯈꯪꯗꯕ ꯑꯩꯅꯁꯨ ꯈꯪꯗꯅ ꯃꯥ ꯆꯦꯟꯁꯤꯟꯕꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯂꯩꯁꯦꯕꯗꯣ ꯃꯥ ꯐꯝ ꯂꯩꯔꯝꯕꯩ ꯋꯥꯅꯤꯅꯦ ꯅꯣꯛꯄꯅ ꯁꯤꯅꯤꯕꯣ ꯏꯀꯥꯏꯒꯤꯕꯅ ꯑꯩ ꯃꯃꯥꯏ ꯑꯗꯨꯝ ꯂꯩꯊꯣꯔꯛꯑꯦ ꯑꯣ ꯑꯩꯒꯤ ꯃꯃꯤꯡ ꯇꯣꯡꯉꯗꯤ ꯑꯦꯛꯁ ꯐꯪꯅꯩ ꯍꯥꯏꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯁꯁꯃꯥ ꯂꯩꯕꯒ ꯂꯥꯛꯅ ꯄꯣꯔꯅꯤꯅꯦ ꯑꯩ ꯗꯨꯀꯥꯟꯁꯤꯗ ꯑꯁꯤ ꯃꯇꯝꯁꯤꯒ ꯗꯦꯂꯤ ꯊꯥꯔꯒ ꯌꯥꯒꯗ꯭ꯔꯥ ꯁꯔꯃ ꯃꯃꯥꯏꯁꯦ ꯄꯨꯔꯥ ꯍꯥꯒꯠꯂꯨꯔꯦ ꯈꯪꯕ꯭ꯔꯥ ꯑꯗ ꯍꯟꯗꯛ ꯅꯤꯅꯤ ꯍꯨꯝꯅꯤꯁꯦ ꯀꯪꯊꯔꯦ ꯗꯨꯀꯥꯟ ꯐꯝꯕꯗꯒꯤ ꯀꯧꯁꯟ ꯌꯥꯗ꯭ꯔꯥ ꯅꯨꯡꯉꯥꯏꯕ ꯏꯀꯥꯏꯖꯩꯌꯦ ꯀꯥꯎꯗ꯭ꯔꯤ ꯃꯥꯅ ꯀꯥꯏ ꯈꯟꯒꯅꯤ ꯃꯋꯥ ꯂꯧꯗꯦ ꯏꯋꯥꯅ ꯏꯍꯦꯟ ꯍꯦꯟꯂꯤ ꯃꯥꯅꯁꯨꯅꯦ ꯁꯣꯛ ꯑꯣꯏꯅꯅꯦ ꯖꯦꯛ ꯍꯧꯅ ꯂꯩꯍꯧꯔꯦꯕ ꯑꯩ ꯏꯉꯛ ꯉꯛꯇꯅ ꯏꯊꯥ ꯊꯥꯖꯗꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯪꯅꯕꯗꯣ ꯂꯛꯈꯤꯄꯨꯔꯝꯒꯤꯅꯦ ꯑꯩꯈꯣꯏ ꯁꯥꯏ ꯅꯠꯇꯦꯕ ꯑꯩꯈꯣꯏꯕꯥꯅꯤꯗ ꯉꯥꯏꯔꯦ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯅꯠꯇ꯭ꯔ ꯁꯔꯃ ꯑꯩꯈꯣꯏ ꯋꯥꯔꯤꯒꯤ ꯋꯥꯔꯤꯁꯦ ꯀꯅꯥꯝꯇ ꯆꯪꯉꯣꯏꯀꯣ ꯅꯄꯥꯝ ꯆꯠꯇ꯭ꯔꯕꯣ ꯍꯟꯗꯛ ꯅꯪ
ꯁꯖꯦꯟ ꯍꯥꯏꯔꯒ ꯊꯥꯗꯔꯕ ꯊꯥꯗꯕꯁꯤꯗ ꯇꯟꯕ ꯑꯩꯅ ꯑꯗꯨꯝ ꯍꯧꯒꯠꯂꯒ ꯐꯥꯈꯤꯕ ꯑꯗꯨꯒꯅꯦ ꯌꯥꯝ ꯉꯥꯡꯉꯛꯀꯅꯨ ꯑꯩꯁꯨ ꯀꯣꯛ ꯑꯃꯗꯅꯤ ꯂꯩꯔꯤꯁꯦ ꯀꯩꯇꯧꯕ ꯌꯥꯎꯔꯒꯦ ꯁꯤꯔꯝꯒꯅꯤꯅꯦ ꯃꯄꯥꯟꯗ ꯄꯣꯛ ꯂꯥꯎꯔꯤꯅꯦ ꯍꯧꯖꯤꯛꯔꯣ ꯁꯤꯁꯇꯔ ꯂꯩꯁꯥꯕꯤ ꯑꯣꯏꯅꯤꯡꯉꯤꯕ ꯀꯩꯅꯣ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕ ꯃꯧ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯁꯦꯠꯅꯤꯡꯕ ꯁꯦꯠꯂꯨ ꯀꯩꯅꯣꯅꯦ ꯂꯤꯆꯠ ꯁꯥꯖꯠ ꯆꯨꯝꯅ ꯆꯠꯄꯤꯔꯒ ꯂꯣꯏꯔꯦꯗꯅ ꯏꯋꯥꯅꯗꯤ ꯁꯦꯠꯂꯨ ꯃꯥꯅꯦ ꯑꯩꯅ ꯕ꯭ꯂꯦꯛ ꯀꯂꯔꯒꯤ ꯑꯃ ꯐꯣꯔꯃꯦꯜ ꯆꯠꯄ ꯍꯧꯖꯤꯛ ꯐꯣꯔꯃꯦꯜ ꯆꯠꯄ ꯌꯥꯝ ꯆꯠꯅꯔꯝꯃꯤ ꯁꯜꯃꯥꯟ ꯐꯣꯔꯃꯦꯜ ꯑꯃ ꯂꯩꯔꯣ ꯐꯖꯅ ꯅꯝꯃ ꯃꯌꯥꯝ ꯐꯪꯉꯛꯈꯤ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯅꯦ ꯁꯤꯒꯗꯕ ꯄꯨꯟꯁꯤꯅꯤ ꯂꯩꯔꯣ ꯃꯑꯣꯡ ꯃꯑꯣꯡ ꯗ꯭ꯔꯦꯁꯇꯣ ꯄꯤꯖꯥ ꯆꯥꯕ ꯆꯠꯊꯔꯁꯤ ꯁꯤꯒꯗꯕ ꯄꯨꯟꯁꯤꯅꯤ ꯅꯠꯇ꯭ꯔꯣ ꯇꯧꯅꯤꯡꯕꯗ ꯇꯧꯅ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯤꯌꯣꯝꯗꯣ ꯀꯥꯏꯕꯤꯗ꯭ꯔ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯆꯥꯛꯈꯣꯝ ꯑꯆꯥꯔꯅꯦ ꯄꯣꯔꯛꯏꯕ ꯖꯣꯝ ꯑꯃ ꯑꯩꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕ ꯐꯤ ꯁꯥꯕ ꯆꯠꯂꯤꯕꯣ ꯆꯤꯆꯦ ꯅꯪ ꯁꯪꯗꯦ ꯍꯥꯏꯗꯣ ꯅꯪ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯒꯦ ꯍꯪꯕꯅꯤꯗ ꯁꯣꯔꯠ ꯖꯤꯟꯁꯇꯣ ꯅꯪꯅ ꯄꯥꯝꯃꯤꯗꯨꯗꯤ ꯅꯋꯥꯅ ꯐꯖꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯁꯦꯠꯂꯒ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯃꯣ ꯅꯇꯩ ꯅꯅꯥꯎ ꯅꯨꯡꯁꯤꯅꯕ ꯈꯠꯅꯕꯗꯣ ꯍꯟꯗꯛ ꯀꯦꯖꯤ 1 ꯇꯝꯗꯣꯏ ꯆꯍꯤ 5 ꯆꯪꯉꯛꯏꯕ ꯍꯟꯗꯛ ꯆꯤꯆꯦ ꯏꯁꯥꯒꯤ ꯊꯕꯛ ꯂꯩꯅ ꯑꯣꯍꯣ ꯍꯣꯏꯅꯦ ꯁꯤꯁꯦ ꯑꯦꯛꯆꯨꯂꯤ ꯃꯇꯝ ꯃꯥꯏꯗꯃꯛꯇ ꯄꯨꯡꯈꯥꯏ ꯄꯨꯡ ꯀꯥꯏꯊꯣꯛꯄꯂꯛꯄꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯊꯧꯑꯣꯏꯅ ꯑꯀꯧꯕꯗꯤ ꯁꯦꯠꯅꯤꯡꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯀꯧꯕ ꯁꯦꯠꯄꯁꯦ ꯑꯅꯦꯝꯕ ꯃꯤꯅ ꯁꯦꯠꯂꯗꯤ ꯐꯖꯕꯅꯦꯕ ꯑꯋꯥꯡꯕ ꯃꯤꯅ ꯁꯦꯠꯂꯒꯅꯦ ꯃꯈ꯭ꯔꯥꯡ ꯏꯁꯥꯡ ꯁꯥꯡꯉ ꯐꯖꯗꯕꯅꯦ ꯍꯩꯃꯥ ꯊꯥꯏꯅꯗꯤ ꯉꯝꯗꯕ ꯍꯦꯟꯖꯜꯂꯕ ꯍꯦꯟꯃꯟꯗ꯭ꯔꯣ ꯑꯗꯨꯗꯤ ꯁꯔꯃ ꯋꯥꯏꯗ ꯆꯥꯛ ꯊꯣꯡꯒꯦ ꯇꯧꯔꯤꯌꯦ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯆꯦ ꯕꯤꯖꯤꯌꯥ ꯍꯣꯏ ꯆꯦ ꯏꯔꯣꯟꯕꯅ ꯍꯦꯟꯅ ꯍꯥꯎꯒꯅꯤ ꯍꯧꯖꯤꯛ ꯐꯔꯦ ꯏꯔꯣꯜꯂꯨꯔꯁꯨ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯇꯣꯃꯦꯇꯣꯒ ꯍꯥꯞꯄꯒ ꯕꯥꯏ ꯍꯦꯟꯗꯦꯍꯦ ꯒꯋꯥꯗ ꯆꯠꯂꯒ ꯅꯋꯥꯗꯣ ꯒꯋꯥ ꯆꯠ ꯌꯥꯗꯣꯔꯤꯕꯣ ꯅꯪꯕꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯅꯋꯥꯗ ꯍꯥꯏꯔꯣ ꯒꯋꯥ ꯆꯠꯁꯦꯅ ꯁꯃꯥ ꯅꯣꯏ ꯏꯅꯦꯝꯄꯣꯛꯅ ꯆꯥꯛ ꯊꯣꯡꯗꯣꯏꯔꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯀꯩꯒꯤ ꯁꯥꯎꯅꯤꯡꯉꯤꯅꯣ ꯁꯃꯥ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛ ꯂꯣꯏꯕ ꯂꯩꯃꯤꯟꯅꯗ꯭ꯔꯣ ꯁꯪꯒꯗ꯭ꯔꯣ ꯏꯋꯥꯅ ꯉꯥꯡꯁꯪ ꯑꯗꯨ ꯌꯥꯗꯦ ꯏꯆꯥ ꯏꯆꯥꯁꯦ ꯌꯦꯡꯉꯒ ꯍꯤꯡꯕ ꯇꯥꯏ ꯑꯩꯈꯣꯏ ꯏꯆꯥꯁꯤꯅ
ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯅꯤ ꯍꯥꯏꯇꯥꯔꯦ ꯄꯨꯟꯁꯤꯅꯤ ꯍꯛꯆꯥꯡꯅꯤ ꯍꯥꯏꯇꯥꯔꯦ ꯆꯐꯣꯟꯗꯁꯨ ꯑꯃꯨꯛ ꯄꯨꯔꯛꯄ ꯑꯩꯅ ꯇꯨꯝꯅꯤꯡꯉꯒ ꯆꯥꯒꯦꯅ ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯥ ꯄꯣꯠꯁꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯣꯏ ꯆꯤꯟꯅꯤ ꯅꯠꯇ꯭ꯔꯥ ꯅꯨꯄꯤꯅ ꯀꯥꯟꯅꯔꯦ ꯅꯠꯇ꯭ꯔ ꯁꯔꯃ ꯕꯦꯝꯃ ꯍꯥꯏꯔꯗꯤ ꯍꯥꯏ ꯇꯥꯛꯂꯛꯑꯅꯨ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏꯁꯨ ꯏꯋꯥꯒ ꯆꯥꯟꯅꯗ꯭ꯔꯗꯤ ꯃꯣꯏꯅ ꯃꯀꯣꯛꯇꯣ ꯏꯪꯉꯦꯕ ꯑꯩꯈꯣꯏꯅ ꯐꯤꯡꯉꯤ ꯑꯩꯈꯣꯏꯅ ꯉꯥꯡꯒꯟꯕꯅꯤꯅ ꯃꯣꯏꯗ ꯉꯥꯡꯒꯟꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯆꯥꯟꯅꯗꯕꯩ ꯋꯥꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯅꯪ ꯅꯄꯥꯝ ꯆꯠꯇ꯭ꯔꯕꯕ ꯅꯪ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏꯁꯨ ꯉꯥꯡꯒꯟꯗꯕ ꯃꯤꯁꯦ ꯂꯣꯏꯅꯕꯗ ꯋꯥꯕꯅꯦ ꯅꯠꯇ꯭ꯔꯥ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯄꯥꯝꯗꯗꯣ ꯍꯣꯏ ꯁꯤꯜꯆꯔꯗ ꯃꯣꯜ ꯃꯌꯥꯝ ꯑꯅꯧ ꯑꯅꯧ ꯍꯥꯡꯉꯝꯃꯤꯅꯦ ꯅꯪꯕꯨ ꯑꯩꯕꯨ ꯈꯪ ꯂꯥꯛꯇ꯭ꯔꯤꯁꯨ ꯌꯥꯝ ꯁꯤꯗ ꯊꯣꯛꯏꯁꯦ ꯈꯌꯥꯜ ꯇꯧꯗꯅ ꯇꯧꯔꯤꯔ ꯈꯪꯗꯦ ꯁꯣꯔꯣꯛꯁꯦ ꯀꯅꯥ ꯆꯠꯂꯤ ꯆꯠꯇꯦ ꯒꯥꯔꯤ ꯀꯅꯥ ꯊꯧꯔ ꯂꯥꯛꯏ ꯂꯥꯛꯇꯦ ꯂꯣꯏꯅ ꯎꯏꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯅꯪꯒꯤ ꯔꯤꯜꯁ ꯑꯃ ꯌꯥꯝ ꯚ꯭ꯌꯨꯁ ꯆꯥꯏꯅꯦ ꯀꯥꯏꯗ ꯐꯦꯁꯕꯨꯛꯇꯔꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯔꯣ ꯔꯦꯠ ꯀꯣꯃꯦꯟꯒ ꯌꯥꯝ ꯂꯥꯛꯏꯅ ꯀꯔꯝꯕꯗꯅꯣ ꯑꯦꯛꯁꯇ꯭ꯔꯥ ꯂꯥꯛꯄ ꯑꯣꯏꯕ ꯌꯦꯡꯉꯣ ꯍꯣꯏꯅꯦ ꯂꯥꯛꯑꯒ ꯃꯨꯟꯅ ꯌꯦꯡꯊꯔ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯥ ꯈꯥꯡꯉ ꯑꯦꯐ ꯕꯤꯗ ꯑꯣ ꯏꯊꯦꯟ ꯅꯥꯎ ꯅꯝꯕꯩꯗꯣ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯅꯨꯄꯥꯒ ꯅꯝꯃꯤꯟꯅꯕꯗꯣ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯑꯣꯛꯄ ꯃꯌꯥꯝꯗꯣ ꯂꯥꯛꯇꯕꯅꯤꯅꯣ ꯑꯩꯈꯣꯏ ꯏꯋꯥꯅ ꯉꯥꯡꯉꯤꯕ ꯈꯪꯕ ꯅꯊꯧ ꯂꯩꯇꯉꯩ ꯅꯪꯅ ꯊꯥꯡꯒꯠꯂꯤ ꯀꯩꯒꯤꯅꯣ ꯃꯤ ꯃꯅꯤꯄꯨꯔꯗ ꯂꯥꯟ ꯇꯧꯔꯤ ꯃꯇꯥꯡꯗ ꯅꯪꯕꯨ ꯁꯦꯡꯗꯣꯛꯅꯤꯡꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯑꯩꯅ ꯁꯦꯡꯗꯣꯛꯇꯣꯏꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯅꯝꯃꯤꯟꯅꯕ ꯚꯤꯗꯤꯑꯣꯅꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯐꯠꯇꯕ ꯍꯥꯏꯅꯔꯒꯦ ꯑꯗꯨꯒ ꯑꯣꯏꯅ ꯍꯥꯏꯕ ꯏꯔꯥꯡꯒ ꯐꯠꯇꯕ ꯇꯧꯕꯤꯅꯔꯦ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯔꯤꯜꯁ ꯅꯝꯁꯦ ꯍꯥꯏꯔꯒ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯣꯡꯃ ꯅꯝꯗꯅ ꯄ꯭ꯔꯦꯡ ꯇꯧ ꯅꯣꯡꯃ
ꯑꯦꯛꯇꯤꯡꯒ ꯇꯧꯅꯔꯕ ꯑꯗꯨꯝ ꯏꯁꯩ ꯌꯥꯎꯗꯕꯤꯗꯅꯦ ꯀꯣꯟꯅ ꯏꯁꯩ ꯍꯥꯞꯆꯜꯂꯒ ꯈꯠꯅꯕ ꯍꯧꯖꯜꯂꯒ ꯑꯩ ꯇꯁꯅꯥ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯅꯤꯀꯣ ꯐꯖꯕ꯭ꯔꯥ ꯀꯩ ꯃꯥꯌꯥꯝ ꯑꯩ ꯌꯥꯝ ꯄꯥꯝꯕꯩ ꯋꯥꯅꯤ ꯑꯁ ꯀꯩꯃꯥꯔꯤꯌꯝ ꯃꯈꯥꯏ ꯆꯅꯤꯄꯥꯟ ꯃꯊꯛꯀꯤꯁꯤꯅ 150ꯒꯤ ꯃꯅꯨꯡ ꯑꯩꯈꯣꯏꯅ ꯄꯋꯥꯔꯒꯤ ꯑꯅꯝꯕ ꯄꯋꯥꯔꯔꯣꯝꯒꯤ ꯖꯣꯟꯅꯦꯕꯀꯣ ꯄꯋꯥꯔ ꯌꯥꯎꯕꯁꯤꯡꯗꯣ ꯗꯣꯛꯇꯔꯅ ꯄ꯭ꯔꯦꯁꯀ꯭ꯔꯤꯞꯁꯟ ꯄꯤꯔꯛꯑꯒ ꯌꯦꯡꯉꯒ ꯃꯇꯨꯡ ꯏꯟꯅ ꯗꯣꯁ ꯃꯥꯒ ꯄꯤꯕꯅꯦ ꯃꯈꯥꯒꯤꯁꯤꯡꯁꯦ ꯀꯩꯕ ꯃꯦꯇ꯭ꯔꯤꯌꯦꯜꯅꯦꯕ ꯐ꯭ꯔꯦꯝꯁꯦ ꯇꯥꯡꯉꯦꯕ ꯌꯨꯇꯨꯕꯁꯦ ꯑꯃꯨꯛ ꯆꯂꯥꯏꯕ ꯍꯧꯔꯦ ꯄꯋꯥꯔ ꯌꯥꯎꯗꯕꯗ ꯑꯁꯤ ꯄꯋꯥꯔ ꯌꯥꯎꯗꯕ ꯅꯠꯇꯅꯦ ꯕꯣꯛꯁꯇ ꯂꯩꯔꯤꯁꯤꯡꯁꯤꯅ ꯌꯥꯎꯕ ꯍꯥꯏꯕꯗꯤ ꯌꯥꯎꯕ ꯍꯥꯏꯕꯗꯤꯀꯣ ꯗꯣꯛꯇꯔ ꯌꯦꯡꯍꯜꯂꯒ ꯗꯣꯛꯇꯔꯗꯨꯅ ꯄꯋꯥꯔ ꯍꯥꯏꯔꯛꯑꯒ ꯅꯣꯏꯒꯤ ꯑꯄꯥꯝꯕ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯗꯣꯏꯅꯤꯗꯅꯀꯣ ꯀꯥ ꯀꯨꯏꯔꯦ ꯎꯗꯕ ꯀꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯗꯤ ꯀꯀꯥ ꯅꯍꯥꯟ ꯅꯣꯡꯃ ꯎꯔꯝꯃꯦ ꯏꯁꯩ ꯁꯛꯎꯔ ꯍꯜꯂꯛꯏ ꯃꯥꯅ ꯁꯤꯕꯥꯔꯣꯝꯗ ꯀꯥ ꯃꯃꯤꯠ ꯌꯦꯡꯕ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯃꯃꯤꯠ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯁꯤꯡꯅꯦ ꯃꯁꯇꯥꯅꯤꯗ ꯌꯦꯡ ꯂꯥꯛꯄꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯗꯣꯛꯇꯔ ꯂꯥꯛꯏꯕꯀꯣ ꯑꯗꯣ ꯆꯦꯝꯕꯔ ꯂꯩꯌꯦꯕ ꯁꯤꯉꯩꯁꯦ ꯈꯣꯟꯗꯣꯟꯒꯤ ꯃꯊꯛꯀꯤ ꯕꯤꯜꯗꯤꯡꯗꯨꯒ ꯖꯣꯁꯃꯥꯒꯤ ꯀꯩꯅꯣ ꯐꯦꯝ ꯁꯤꯟꯕ ꯈꯪꯗꯦ ꯐꯦꯝ ꯇꯦꯛꯈꯤꯕꯅ ꯂꯣꯏ ꯁꯤꯟꯕ ꯌꯥꯅꯤ ꯈꯪꯕ꯭ꯔꯥ ꯄꯋꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏ ꯂꯧꯕ ꯌꯥꯅꯤ ꯀꯥ ꯃꯤꯒ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯗꯣꯛꯇꯔ ꯌꯦꯡꯒꯗꯕ ꯂꯩꯔꯗꯤ ꯁꯤꯗ ꯊꯥꯔꯛꯑꯣ ꯂꯌꯟ ꯀ꯭ꯂꯕꯀꯤ ꯗꯣꯛꯇꯔꯅꯤ ꯂꯥꯛꯏꯁꯦ ꯁꯔꯃ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯗꯣꯔꯤ ꯀꯥ ꯃꯪꯒꯣꯜꯁꯦ ꯏꯔꯤꯖꯥꯠꯂ ꯃꯦꯁꯦꯖꯁꯦ ꯇꯞꯄꯩ ꯋꯥꯅꯤ ꯀꯀꯥꯁꯨ ꯌꯦꯡꯒꯦ ꯅꯣꯡꯃꯀꯣ ꯏꯟ ꯂꯣꯏꯔ ꯂꯥꯛꯑꯣ ꯏꯟ ꯂꯣꯏꯔ ꯗꯣꯛꯇꯔ ꯂꯥꯛꯀꯅꯦꯕ ꯍꯥꯟꯅꯁꯨ ꯐꯝꯃꯝꯃꯦ ꯍꯥꯏꯕꯅꯦꯕ ꯈꯔꯗꯤ ꯊꯤꯡꯕ ꯃꯥꯅꯦꯕ ꯅꯨꯄꯥꯁꯤꯒꯤ ꯁꯣꯔꯨꯝꯅꯦ ꯕꯤꯛ ꯕꯖꯥꯔ ꯃꯊꯛꯇꯁꯨ ꯂꯩꯌꯦ ꯗꯨꯀꯥꯟ ꯑꯅꯤꯁꯦ ꯄꯨꯡ ꯉꯝꯗꯕ ꯑꯗꯣ ꯁꯤꯗꯅ ꯑꯩꯉꯣꯟꯗ ꯄꯨꯍꯜꯂꯤꯕ ꯑꯩ ꯑꯗꯨꯝ ꯐꯝ ꯂꯩꯔꯦ ꯊꯔꯋꯥꯏꯅ ꯇꯧꯕꯅꯤꯗ ꯅꯪ ꯀꯪꯂꯥꯗꯔ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯁꯛꯄ ꯆꯠꯂꯤꯕꯣ
ꯍꯥꯏꯗꯤ ꯁꯨꯡꯐꯪ ꯐꯪꯗꯕ ꯑꯩꯈꯣꯏ ꯄꯨꯔꯥ ꯋꯥꯏꯠ ꯄꯥꯝꯃꯦ ꯑꯩ ꯑꯩꯈꯣꯏꯕꯨ ꯄꯨꯔꯥ ꯋꯥꯏꯠ ꯄꯥꯝꯃꯦ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯂꯩꯒꯅꯤ ꯂꯧꯕ ꯂꯥꯛꯑꯣ ꯍꯣꯏꯅꯃꯛ ꯉꯔꯥꯡ ꯄꯣꯔꯦ ꯑꯁ ꯀꯞꯄꯤ ꯌꯦꯡꯉꯨ ꯈꯗꯣꯟꯗꯅꯦ ꯃꯥꯏ ꯃꯈꯨꯠ ꯇꯦꯛꯄ ꯁꯪ ꯂꯥꯛꯏ ꯃꯥꯅꯅꯦ ꯀꯞꯄꯤ ꯌꯦꯡꯉꯨ ꯁꯤ ꯇꯥꯟ ꯇꯥꯏꯅꯦ ꯏꯆꯥꯅꯨꯄꯤꯅ ꯑꯩ ꯃꯥꯁꯨ ꯗ꯭ꯌꯨꯇꯤ ꯆꯠꯅꯤꯡꯉꯦꯒ ꯑꯩꯅ ꯍꯥꯏꯕ ꯅꯪ ꯑꯆꯥꯄꯣꯠ ꯌꯣꯟꯕ ꯃꯌꯥꯝꯗꯣ ꯕꯣꯗꯔ ꯁꯦꯀꯦꯟꯗ꯭ꯔꯤ ꯆꯥꯒꯦꯅ ꯄꯩꯁꯥꯒ ꯂꯩꯇꯦꯅ ꯏꯆꯥꯅꯨꯄꯤꯗ ꯇꯝꯃꯨꯒ ꯍꯥꯏꯔꯒ ꯕꯁꯅꯥꯅꯤ ꯀꯀꯥ ꯈꯣꯡꯊꯣꯟꯒꯤ ꯃꯊꯛꯇ ꯕꯤꯜꯗꯤꯡꯒ ꯃꯣꯕꯥꯏꯜ ꯔꯤꯄꯤꯌꯥꯔꯤꯡ ꯇꯧꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯃꯤꯕ ꯂꯣꯛꯇꯥꯛ ꯌꯣꯜꯂꯤꯕ ꯑꯗꯨꯃꯥꯏꯅ ꯇꯨꯔꯨꯕꯤ ꯌꯣꯟꯕ ꯇꯔꯕꯨꯁ ꯌꯣꯟꯕ ꯐꯩꯌꯦꯗ ꯍꯣꯏ ꯕꯥ ꯀꯀꯥ ꯊꯝꯃꯣ
sama. Không nào sẽ lấy chồng không này.